Ipa ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯋꯥꯍꯩꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯇꯝ ꯈꯥꯏꯗꯣꯛꯇꯨꯅ ꯅꯪꯒꯤꯗꯃꯛ ꯂꯥꯛꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯉꯥꯏꯖꯔꯤꯕ ꯐꯖꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤ ꯅꯪꯅ ꯁꯣꯛꯄꯤꯌꯨ. ꯏꯁ꯭ꯋꯔ ꯃꯈꯣꯏꯕꯨ ꯁꯣꯛꯄꯤꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ. ꯃꯤ ꯑꯃꯠꯇ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯟꯗꯕ ꯑꯣꯏꯁꯅꯨ. ꯍꯧꯒꯠꯄꯤꯌꯨ, ꯁꯦꯡꯗꯣꯛꯄꯤꯌꯨ, ꯊꯥꯗꯣꯛꯄꯤꯌꯨ, ꯐꯍꯟꯕꯤꯌꯨ, ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯌꯨ, ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯀꯟꯕꯤꯌꯨ. ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤ. ꯑꯃꯦꯟ. ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯈꯤ ꯇꯥꯈ꯭ꯔꯦ. ꯃꯍꯥꯛ ꯆꯔꯆ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅꯤ. ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯆꯔꯆ ꯂꯦꯞꯈꯤꯗꯦ. ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯔꯆꯇ ꯂꯣꯏꯅ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯗꯕꯗ ꯃꯌꯨꯝꯗꯗꯤ, ꯌꯨꯝꯒꯤ ꯃꯅꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯄꯤꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤꯅꯤ. ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯁꯨ ꯊꯣꯛꯂꯤꯕꯅꯤ. ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯋꯥꯏꯗ ꯎꯔꯨꯗꯕꯒꯤ ꯋꯥꯈꯛꯇꯅꯤ. ꯃꯁꯤꯗꯤ ꯁꯛꯇꯥꯛ ꯂꯩꯇꯕ ꯑꯁꯤ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯤ. ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯥꯛ ꯍꯨꯔꯥꯟꯕꯤꯈꯤꯕꯒꯤ ꯁꯤꯅꯦꯃꯥ ꯑꯃ ꯌꯦꯡꯂꯝꯃꯤ. ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯁꯛꯇꯥꯛ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯒꯤ ꯕꯤꯜ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯔꯝꯃꯤ. ꯃꯗꯨ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯇꯧꯗꯕꯁꯤꯡ ꯑꯗꯨ ꯃꯔꯥꯜ ꯐꯪꯂꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯕꯒꯨꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯔꯥꯜ ꯄꯤꯕꯤ. ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯃꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯐꯥꯎꯍꯟꯗꯨꯅ ꯂꯩ. ꯕꯥꯏꯕꯜꯅ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯃꯜ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯩ. ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ. ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ. ꯅꯪꯒꯤ ꯁꯛꯇꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ. ꯁꯛꯇꯥꯛ ꯍꯨꯔꯥꯟꯕꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯅꯩ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯋꯥꯏꯔꯣꯝꯒꯤ ꯋꯥꯅꯤ. ꯉꯁꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯗꯣꯝꯒꯤ ꯊꯋꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯨ. ꯃꯔꯝꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯍꯔꯥꯎꯕ ꯄꯣꯛꯇꯦ. ꯇꯥꯏꯕꯪꯄꯥꯜꯒꯤ ꯁꯥꯐꯨ ꯑꯗꯨꯃꯈꯣꯏꯗ ꯐꯥꯎꯏ. ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯅꯕꯒꯤ ꯁꯥꯐꯨ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯃꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯩ. ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩ. ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯌꯥꯕꯤꯔꯣꯏꯗ꯭ꯔꯥ ꯀꯤꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ. ꯃꯔꯝꯗꯤ ꯇꯁꯦꯡꯕ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯑꯣꯏꯕ ꯉꯝꯗꯕꯒꯤ. ꯇꯧꯁꯤꯟꯅꯕ ꯍꯛꯆꯥꯡꯗ ꯆꯠꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩ. ꯃꯤꯁꯤꯡꯅ ꯃꯤꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯤꯡꯃꯛ ꯃꯗꯨ ꯑꯣꯏꯍꯟꯕ ꯅꯠꯇꯦ. ꯅꯪ ꯑꯣꯏꯍꯟꯕꯅꯤ ꯄꯥꯝꯂꯤꯕ ꯑꯁꯤ. ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯏꯁ꯭ꯋꯔꯅ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯂꯣꯏ. ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯃꯤꯒꯤ ꯄꯦꯟꯅꯕ ꯂꯩꯕ ꯃꯤ ꯑꯗꯨ ꯑꯣꯏꯍꯟꯅꯤꯡꯗꯦ. ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤ ꯄꯦꯜꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ. ꯃꯤꯒꯤ ꯄꯦꯟꯕ ꯇꯧꯕꯤꯕꯒ ꯃꯤꯒꯤ ꯄꯦꯟꯅꯕꯇ ꯇꯧꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯃꯤꯒꯤ ꯄꯦꯟꯅꯕꯇ ꯇꯧꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯨꯝꯗꯨꯅ ꯄꯨꯒꯅꯤ. ꯅꯪꯅ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯍꯔꯥꯎꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪ ꯍꯔꯥꯎꯕ ꯉꯝꯂꯛꯂꯣꯏ. ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅꯁꯨ ꯅꯪꯉꯣꯟꯗ ꯍꯔꯥꯎꯕ ꯉꯝꯂꯣꯏ. ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯃꯤꯁꯤꯡꯗ ꯌꯥꯗꯦ ꯍꯥꯏꯒꯗꯕ ꯃꯇꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯂꯣꯏ. ꯃꯤ ꯀꯌꯥ ꯑꯃ ꯆꯔꯆꯇ ꯑꯗꯨꯝ ꯆꯠꯇꯨꯅ ꯃꯗꯨꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯌꯥ ꯑꯃ ꯉꯥꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯝꯖꯗꯦ. ꯃꯈꯣꯏꯗ ꯃꯔꯥꯜ ꯐꯥꯎꯏ. ꯃꯈꯣꯏꯗ ꯂꯥꯟꯍꯟꯕꯤꯕ ꯐꯥꯎꯏ. ꯃꯈꯣꯏꯗ ꯏꯀꯥꯏꯕ ꯂꯥꯟꯕ. ꯇꯥꯏꯕꯪꯄꯥꯜꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃ ꯊꯥꯡꯒꯠꯂꯛꯄꯒꯨꯝꯅ ꯐꯥꯎꯏ. ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏꯅ ꯆꯔꯆꯇ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯆꯠꯅꯕꯅ ꯅꯤꯌꯣꯝ 10 ꯑꯅꯧꯕ ꯇꯝꯕꯤꯕ ꯑꯗꯨꯝ ꯏꯟꯕ ꯍꯥꯏꯕꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ. ꯅꯪ ꯈꯪꯒꯗꯕ ꯑꯁꯤ
Kristada mahakna hingatkibagi pangal aduna nang mangonda kanano haibasi khanggadabani. Nang mangonda kanano haibasi nangna khangnaba hotnagadabani. Kanagumba ama Kristada leirabadi mahaksi anauba kuchemni pumnau nauba suksoi soidriba ama mangonda oigani. Ariba khudingmak mangkhrabani. Khudingmak anauba oirani. Joshua mangada Joshuana Jeriski Sahar aduda mising aduna puduna chatlamdaida Ishwarna makoida hana hairami. Ngasi hana Egyptki machat ado thanamgadabani. Madu thanamdana nangna mafam aduda changba yaroi. Nungaitaba haibasi ikaiba lanba mai thiramle haina phawbuduni. Efisha ama ngasidi Tastra khara adum yengsi. Efisa amagi ahum mari bor khudingmak Ishwargi oisanu. Kristada bor pibiba aikoigi Prabhu Jisu Kristagi ipa mayam punna Kristada mahakna bor pibiba yai haina haibanate mahakna bor piba ngami. Kristada aikoibu bor pibiba aikoigi taugadaba khudingmak Jisuna tauba yaba nate mahakna taukraba aduda thazaba leigadabani. Masi aikoigi phangpham thokpa hakni haiba khanggadabani. Haujik madu nangonda phongdokpa phangdaba oiramba yai adubu masi aikoigi hakni haibasi khanggadabani. Thawaida madu aikoigini nangna thazaraba Ishwargi wahaida yazaraba madu adum uba phanglakani. Ishwarna nangidamakta afaba thaurang lei atopana natte. Ishwarna nangidamakta afaba thaurang lei. Ishwarna nangi masagidamakta afaba thaurang lei. Ishwarna nangbu chaukhathaningi. Mahakna nangonda phana phawhaningi. Mahakna nangbu sem heiba oihaningi. Bible da hai nangna makokni mamai natte. Makok oiba makha thadaba nangna puthokpa oigani. Masidi kamdauba. Nang masida thazagadabani. Nang Ishwarga yanaba ama purakadabani. Amos ahumge ahumda hai mi anina yanadana karamna chatminnagani. Nang Ishwarga karamna yanagadage haiba asi tamgadabani aduga Ishwargi wahaina kari haige haiba asi thazagadabani. Nangna khanba adu nattaba mina nangonda haibadu nattaba nangna phawbadu nattaba taibangpana hairibado karino nattaba pumnamakki marakta Ishwargi wahaina iwang wangna thangatpa tamgadabani. Karigumba Bible na nang bor pumnamak pire hairabadi nangnasu aisi bor khudingmak phangle haina haigadabani. Masigi saruksima haige Kristada mangonda Kristada masi ngasidi hanjin hanjin haige Krista karamna leigani. Yamna lai nangna masi Kristada nangi kanbiba mapuni haina loksinjaba matamda nangna mangonda hek thazaba matam aduda mahakna sibikhiba ado nange papsing kokpinabani haiba asi thazaba matamda nahakki atonbasing adu mahakna pikhre khangbada madudi nangsu ngakpikhre nangsi pumseng sengdokpikhre mahakna nangidamakta matam chuppagi oina leiba yaba mafam ama swargada sembi nangna madu hek thazaba mitkup aduda Bible na hai nang mangonda leirabani. Mana nangonda leirabani. Nang Ishwargi yum oirabani. Aikhoi masigi matangda tasengna thajanaba kayarak hanna taba darkar leibage. Nang Ishwargi mandirni. Ishwargi yumni. Mahakna nangonda lei. Nahakna taibangpal asida taugadaba pangal adu mahakna pinabi. Aibu pangal pibiba Kristagi mapana pumnamak taubangamgani. Amen. Aikhoibu Kristada Shwargagi mafam singda leiba thawaigi oiba bor pumnamak asiga loinana bor pibiba Kristani. Padamari mahakna aikhoibu khanbire. Ishwarna aikhoigidamakta apanba amatta leitana bor pibiba adugidamakta thagachari. Ishwarna nangidamakta thaurang amalei angakpani. Nangi machattu mangonda karisu ngakningai oide. Ishwarna
ꯅꯪꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯏ, ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯊꯤꯕ ꯈꯨꯗꯤꯡꯃꯛ, ꯅꯪꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ, ꯅꯪꯅ ꯇꯧꯕ ꯌꯥꯕ ꯑꯐꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯍꯥꯛꯅ ꯖꯦꯔꯦꯃꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯕ ꯈꯟꯕ ꯃꯇꯝꯗ ꯖꯦꯔꯦꯃꯤꯌꯥꯗ ꯀꯔꯤ ꯍꯥꯏꯈꯤ? ꯑꯩꯅ ꯅꯪꯕꯨ ꯁꯦꯝꯕꯅꯤ, ꯅꯃꯥꯒꯤ ꯐꯤꯕꯣꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯈꯪꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯟꯗꯣꯛꯈ꯭ꯔꯕ ꯈꯨꯠꯂꯥꯏ ꯑꯃꯒꯨꯝꯅ ꯌꯥꯕꯤꯔꯕꯅꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯉꯥꯛꯇꯅꯤ, ꯏꯁ꯭ꯋꯔꯅ ꯈꯟꯗꯣꯛꯄꯤ, ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕꯤ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯌꯥꯝ ꯃꯁꯤꯗ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯅꯤ? ꯏꯁ꯭ꯋꯔꯅ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯄꯨꯂꯞ ꯄꯨꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅ ꯐꯥꯎꯏ꯫ ꯗꯦꯂꯤꯖꯤꯌꯁ ꯇꯤꯝ ꯑꯃꯒ ꯑꯩꯈꯣꯏꯒ ꯈꯔ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ꯫ ꯃꯃꯥꯡꯒꯤ ꯀꯣꯟꯐꯔꯦꯟꯁꯇ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯔꯇꯤꯟ ꯁ꯭ꯃꯤꯊ, ꯂꯤꯗ ꯁꯤꯡꯒꯔꯅ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯒꯤ ꯁꯝꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯁꯦꯝꯕꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗꯇ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯗꯦꯕꯣꯔꯥ ꯑꯁꯤ ꯃꯁꯝ ꯁꯦꯝꯕ ꯍꯩꯇꯦ ꯍꯥꯏꯅ ꯏꯔꯛꯏ꯫ ꯑꯩꯁꯤ ꯏꯪꯂꯤꯁꯁꯤ ꯐꯦꯜ ꯆꯠꯀꯦ ꯇꯧꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯎꯟ ꯑꯃꯗꯤ ꯚꯔꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯧꯑꯣꯏꯔꯨꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯉꯥꯡꯕ ꯈꯛꯇꯅꯤ꯫ ꯃ꯭ꯌꯨꯖꯤꯛ ꯈꯪꯗꯕ ꯋꯔꯁꯤꯞ ꯂꯤꯗꯔ ꯑꯃꯒ ꯏꯪꯂꯤꯁꯇ ꯐꯦꯜ ꯑꯣꯏꯕ ꯋꯥ ꯉꯥꯡꯕ ꯅꯨꯄꯤ ꯑꯃꯒ, ꯃꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯌꯥꯝ ꯑꯉꯛꯄꯅꯤ ꯍꯥꯏꯁꯤ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯣꯡꯗꯣꯛꯄꯤꯗꯨꯅ ꯇꯣꯞ ꯇꯣꯞꯄ ꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛꯀꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯌꯨꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯤꯟꯗꯍꯜꯂꯤꯕ ꯑꯁꯤ ꯆꯥꯎꯊꯣꯛꯄꯒꯤ ꯊꯋꯥꯏ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅꯤ, ꯏꯁ꯭ꯋꯔꯅ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯊꯥꯡꯒꯠꯄꯤꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯈꯟꯗꯣꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯈꯟꯕꯤꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯟꯕꯤꯔꯦ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯁꯦꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯁꯦꯡꯕ ꯃꯔꯥꯜ ꯂꯩꯇꯕ ꯑꯣꯏꯅ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕ ꯄꯣꯠ ꯑꯗꯨꯗꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯁꯤ ꯏꯔꯥꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯅ ꯅꯪꯁꯤ ꯅꯪꯒꯨꯝꯅ ꯎꯗꯦ, ꯃꯍꯥꯛꯅ ꯅꯪꯕꯨ ꯈ꯭ꯔꯤꯁꯇꯗ ꯎꯏ꯫ ꯑꯁꯤꯅꯅꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯄꯥ ꯏꯁ꯭ꯋꯔꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯤ ꯎꯠꯂꯤꯕ ꯑꯁꯤ꯫ ꯅꯪꯅ ꯆꯠꯆꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯑꯩꯅ ꯈꯜꯂꯤ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯥꯕꯤꯔꯣꯏ, ꯄꯥꯎꯈꯨꯝ ꯈꯨꯝꯂꯛꯂꯣꯏ ꯍꯥꯏꯅ ꯈꯪꯂꯕꯗꯤ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯇꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯊꯥꯖꯕꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯇꯥꯕ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ, ꯃꯈꯣꯏꯗ ꯊꯥꯗꯣꯛꯄꯤꯕ ꯐꯪꯒꯅꯤ, ꯃꯈꯣꯏ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯃꯤꯁꯤꯡꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯐꯥ ꯑꯄꯨꯟꯗꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯤ, ꯍꯔꯥꯎꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯗ 9 ꯑꯦꯐꯤꯁꯥ 1:3 ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯟꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯐꯪꯖꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ?
ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯄꯤꯕ ꯂꯩ꯫ ꯑꯩꯈꯣꯏꯁꯤ ꯌꯦꯛꯅꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯣꯏꯗꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤ, ꯃꯍꯥꯛꯅ ꯌꯥꯕꯤꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯍꯟꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯤ ꯉꯥꯛꯄꯤꯕ ꯐꯪꯐꯝ ꯊꯣꯛꯇꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯔꯕ ꯊꯧꯖꯥꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯍꯟꯕꯤꯔꯦ꯫ ꯄꯗ 11 ꯃꯉꯣꯟꯗ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯒꯤ ꯁꯣꯇꯣ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯐꯪꯍꯟꯕꯤꯔꯦ꯫ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯣꯇꯣ ꯑꯣꯏꯔꯦ꯫ ꯖꯤꯁꯨꯅ ꯏꯄꯥ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯖꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯨꯡꯍꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯁꯥꯁꯇ꯭ꯔꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯖꯔꯦ꯫ ꯖꯤꯁꯨꯅ ꯁꯤꯕꯤꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯈꯤꯕ ꯄꯟꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯁꯣꯇꯣ ꯅꯪ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯀꯣꯛ ꯂꯨꯝꯍꯟꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯁꯣꯟꯊꯅ ꯑꯇꯣꯞꯄꯒ ꯅꯁꯥ ꯅꯊꯟꯇ ꯆꯥꯡꯗꯝꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯂꯦꯡꯖꯨꯝ ꯐꯟꯗꯣꯛꯇꯨꯅ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯐꯕ ꯊꯧꯔꯥꯡ ꯂꯩ꯫ ꯃꯉꯣꯟꯗ ꯅꯪꯒꯤ ꯐꯪꯖꯕ ꯑꯐꯕ ꯄꯨꯟꯁꯤ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯀꯩꯗꯧꯉꯩꯗ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤꯗ ꯈꯔ ꯍꯦꯟꯅ ꯍꯥꯏꯒꯦ, ꯃꯔꯝꯗꯤ ꯃꯁꯤ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯩꯈꯣꯏꯁꯤ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯝ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯇꯦꯅꯦꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯇꯣꯏꯅ ꯍꯥꯏꯅꯩ, ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ, ꯃꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯤꯝꯕꯨꯛꯇꯤꯗ ꯆꯠꯂꯨꯕꯗ ꯃꯈꯣꯏꯁꯨ ꯍꯥꯏ, ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯗ ꯁ꯭ꯋꯔꯒ ꯌꯧꯕ ꯌꯥꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯒꯨꯟ, ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯊꯕꯛ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣই ꯃꯇꯤꯛ ꯆꯥꯗꯦ꯫ ꯏꯁ꯭ꯋꯔꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏ꯫ ꯃꯌꯥꯝ ꯍꯥꯏꯁꯤ, ꯈ꯭ꯔꯤꯁꯇꯗ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯌꯥꯎꯏ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ꯫ ꯑꯩꯅ ꯊꯥꯖꯕꯗ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯗ ꯆꯔꯥꯡꯅꯕ, ꯏꯪꯊꯕ ꯂꯩꯇꯕ, ꯍꯔꯥꯎꯕ ꯂꯩꯇꯕ ꯌꯥꯎꯔꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔ ꯑꯁꯤ ꯌꯦꯡꯂꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪ ꯏꯁ꯭ꯋꯔ ꯌꯦꯡꯗ꯭ꯔꯤ꯫ ꯅꯪꯅ ꯌꯦꯡꯂꯨꯔꯤꯕ ꯑꯗꯨꯗꯤ ꯙꯔꯃꯅꯤ, ꯃꯗꯨꯗ ꯅꯪ ꯃꯥꯏꯊꯤꯔꯦ꯫ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤꯕ ꯑꯗꯣ ꯙꯔꯃ ꯑꯃ ꯁꯟꯗꯣꯛꯅꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯗꯣ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯅꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯔꯤ ꯁꯦꯝꯕꯒꯤꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯐꯍꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯩꯗꯧꯉꯩꯗ ꯇꯣꯛꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯪ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯇꯅꯕ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯋꯥꯕꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯈꯪꯗꯕꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯐꯕꯁꯨ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯔꯤꯕ ꯑꯆꯨꯝꯕ ꯑꯁꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯃꯥꯅ ꯄꯤꯈ꯭ꯔꯕꯁꯨ ꯃꯗꯨ ꯅꯪꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯃꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ, ꯃꯔꯝꯗꯤ ꯅꯪꯅ ꯃꯁꯤ ꯊꯥꯖꯗꯦ꯫ ꯏꯁ꯭ꯋꯔꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯥꯛꯄꯅꯤ꯫ ꯕꯥꯏꯕꯜꯅ ꯊꯥꯖꯧ ꯍꯥꯏꯅ ꯍꯥꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯣꯏꯒꯅꯨ, ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯧꯊꯣꯛꯍꯟꯗꯨꯅ ꯍꯣꯡꯗꯣꯛꯎ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯍꯟꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯗꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯅꯕ ꯁꯩꯇꯥꯟꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯥꯞꯂꯛꯂꯤꯕ ꯄꯜ ꯑꯗꯨ ꯊꯦꯡꯅꯅꯕ
Nangi wakhalgi amadi pukninggi amamba jagasing aduda mangal changlakani. Amukka pada 13 Mahakna ningbagi pautak matung inna thabak pumnamak tawriba mahakki thaurang matung inna hana langbibagi maramna phangpham thokpa adu Kristada aikhoibu phanghanbire. Aina hainingbadi Ishwarasi aikhoina khanbagi wangmada thabak tawi. Bible na hai khudingmak mahakki aningbagi matung inna tawi pada 13 mangonda achumba wa haibadi nakhoigi aran khubamgi afaba wa pau adu nakhoinasu taraduna nakhoina thajarabada aidi yamna nungairi wasak pibagi thawai asengbana nakhoibu Kristada chum nambire. Hallelujah. Aigi mitna nangi mitna uba ngamloidaba chum ama aikhoida nambire adubu aina hainingbadi lai fattabanadi ui. Madudi Ishwar lanni khut thaganu thawai asengbada chum namba haibadi khakpani. Taibangpal miyoibana aikhoida karisu tawroi maramdi haugatpibagi numit adugidamakta aikhoibu thawai asengbana chum nambigre. Phare pada 13 dana henna fazai Ishwargi thawaina sakhini. Khudingmak asi sakhiga loinana lai warrantyga loinana masina karigumba ama hek oiraktaba matamda aina lai fattabada thawai asengbagi thabak adu oinaba aigi punsi sakhi fangi. Maramdi lai fattabana nangonda hairakani. Nangsi tasengna kanbiba mandeda. Well, aina khanbada Ishwarna nangi apamba ado piroida nangibu paisa kayam laigene. Naba faba phattaba aingonda haiganu. Nangonda phauribado nang khangi masigi yabibasigi matangda haiganu. Nangonda afaba amatta thoktrabrane. Ishwarna nangbu tasengna nungsirabadi nangi punsida awaba thengnaribasi karigino. Masinani nangna nangi Bible puthoktuna hayu yengu aigi lengdaba amasida lei. Efisa amagi 18 aibu thadokpiba. Aibu thadokpibagi mahakna sakhini. Ai masi hauzik ude haiduna. Madu aigidamakta lakte haibi yaroi pithokpagi numit adu lai. Amen. Aigi magun mamal amadi thaudang kadaidagi phangani. Taibangpana tawriba mawong asida nate Romia 12 ani asi aikhoigi churchta anamba matamda hai. Masi yamna maru oi. Taibangpangi oibada saklon loganu. Makhoigumna khanganu. Makhoigumna tawganu. Madugi mahutta pukning nauhanduna nakhoi sakong ontho'u. Taibangpandadi nangi magun amadi mamal asi nangi mingsat pham sel thum lairik laisu asigumba macha macha mayam asi makhoigi maming mamangda hapsilaga oi. Ai mahai tambagi mayokta leiba nate masi yamna phaba potni. Mingthon haibasi maram sana piribani ikai khumnagadabani masigi pandam thamba si phattaba nate madugidamakta nang kanna thabak suribani adubu aina hainingbadi masina nangbu atopadagi henna aphaba ama oihanbadi nate aidi mingsatsi yamna thoidokna kalak ude. Masi angakpani aikhoina chatpa mafam khudingmakta mi singna nangsi kari haina kaugadoino haina hangi. Nang mayamda karamna hayuge aidi Joyce khaktani. Phare Efisa amage marida Ishwargi wahaina tambi madudi Ishwarna aikhoida masamak kumna khandokpire. Boy masi yamna ngakningai oiningai oidre masigi matangda khallu. Ishwar nangidamakta aphaba thaurang
ꯑꯃ ꯂꯩ꯫ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯛꯇꯝ ꯂꯩꯇꯦ꯫ ꯑꯩꯅ ꯊꯥꯖꯕꯗ ꯃꯤ ꯀꯌꯥꯒꯤ ꯁꯛꯇꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯈꯪꯖꯗꯦ꯫ ꯃꯈꯣꯏꯁꯤ ꯃꯤꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯈ꯭ꯔꯤꯁꯇꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite